ngasi numida wairam phongkhiba tuan Manipuri sefongsin amasum thokiba thawdo wathoksingi maruoiba I pauksin khongasaraga Manipur top channel gi maikeidigi miyamna thamjigi ahanbada election gi mari lainana satnagadaba satna kanglon sing laukthokre maram zadana lupa lising yankhaigi mathakta puramba sing fagadari Taragani subo Manipur Legislative Assembly election gi matam nakshilakpa iroinana Election Commission of India ECI na puthokpa satna kanglon sing ngasi Chief Electoral Officer CEO Manipur na phongkre Lampel pata leba CEO Manipur gi office da pangthokiba pawgi mifam amada additional CEO Manipur and Prabinhai maram zadana lupa lising yankhaigi gi mathakta puramnabadi fagani senpham adu election gi mari lainana Sizinaroi haibigi khudam phanglaba matamda thadokani maram aduna karigumba anaba yawbusingna anabara sizinanaba lupa lising yankhaigi mathakta sanpham sing purabadi susoi soiduna mari lainaba che chang sing haptuna punaba sumang appeal tawki mauna makhatana hai candidate natragana agent natraga worker sing na tongba gari dagi lupa lising yankhaigi dagi hena yaramlaba amadi lupa lising tara dagi hengadaba election ga mari lainana sizinagadaba drug yu nongmai natragana khudol pot na singwa thengnarabadi fagani star campaigner amana maki masagi sizinabagi damak lupa lag ama fawpa puduna satpayai party functionary amana party gi treasurer dagi ayaba yawraga senpham Masing iba madi sezinafam iba se puthoktu senpham sing adu puduna satpayagani kariguma gari amadagi lupa lakh taragi mathakta yawba thengnarabadi amadi senpham adu candidate amataga mari leinadrabadi senpham adu faroi adubu income tax authority da sinagani matik sabu document singa loinana faraw senpham sing adu thadokani kona haibigi matung ina thabak sathagani atopa lamgi sel amadi zelino na singwa farabadi mari leinaba enforcement agency da sinagani Bank sing nasu karigumba lupa lakh amadigi hena maram sadana sing naba mongda election gi manung sana senpham sing laukthokpa amadi hapsin matawrabadi district election officer amadi income tax official singda pau pigadabani hana amukta thadriba bank account amana RTGS ki kuthangna miyoi kya gi bank account thaba thengnarabadi pau pirakadabani candidate amadi bank account gi natragana makhoi gi loina bidagi natragana mama mapa sing gi bank account gi lupa lakh amagi senpham sing hena senpham Thamjilabadi pau pirakadabani election expenditure gi damak hangliba bank account gi karigumba candidate amana lupa lising taradagi hena hapsilabadi pau pirakadabani election process gi manungsana political party amagi account gi lupa lakh amadigi henba senpham sing laukthokpa natragana hapsilabadi maduda su pau pirakadabani loinana karigumba makhal ama hektagi singnaba mongna share laukthokpa natragana hapsinba tawrabadi madugi mari lenaba bank singna DEO amadi income tax official sing da pau pirakadabani candidate ama natraga elector ama natraga na miyo ama hektada kihanmana singba satharab natraga na soon mana singba tawrabadi jail sai ama thamaga loinana fine na singba thiengani kariguma election ga mari lainana kanagumba gi sale na singba loramba natraga na piramlapadi serak pigani haina mahakna phongdokhi election ga mari lainaba thabak thoram khudimak sem saba loire emergency ki matamda sizinanaba ambulance helicopter na singba sem saba loire covid ka mari leinana section thorang lokhatpa oina hand glove na singba sizinanaba polling station singda district ki oina pack toraga pigani mafam khudimak thoaningdaba thodok thoktanaba yengsinduna leigani hanasu e pravina pawmi singda phongdokhi haidi atopa pawmana ticket laukthokani haibigi sapsaba matam leptri Sharda lakaduriba mikhala siga mari lainana ngasi BJP gi ticket laukthokani haiba leite sabsab matam su leptri haina BJP Manipur Pradesh ki president adhikari miyum Sharda na phongdokre pawmi singa hangbo wangi pakom piraduna Sharda na makhatana hai ticket singa si hekta haidokani haibigi sabsab leite ticket athubada laukthokani adubu sabsab ngasimok laukthokani haibidi leite ngasi nungthul pung amada ticket laukthokani haibisu leite tabadi miyamna panghai haina ba tai Mikhala sida nupi mirep kharada emphasis pigani haribasi kadai fawo sumbagi haina hangbo wangi pakom piraduna Shardana aikoi soiduna nupi singda emphasis pigani BJP gi oina organization dasu nupi gi kota pibana election gi candidate nupi gi saruk soiduna thongani anba PS gi oina singtam puna lakthokadra haina hangbo wang amada Shardana hai haujuk fawbada Manipur gi AC humpuda yena ba matalaite aduga aikoi phase 9 haidokani amukta da pulap haidokani haibigisu sapsaba leitri haujima ki oina sapsaba khangdri haidokadaba numit adu aikoi da adumak khangalakani hainasu pausina su makhatana phongdorakli
Maka setarak poin atau papaw mana BJP maithi bapinaba political party taruk pun sinkre. Mikal da BJP soidana maithi ragani ibobi. Lakaduriba mikal asida yamna maruweba political party ama oidiba BJP maithi bapinaba Manipur gi maming lairaba political party taruk pun sinaduna lalong yat paukre. Political party sing adudi INC, CPI, CPIM, Forward Bloc, RSP amadi JDU esni hiramasiga mari leina ngasi Congress bawon leiba risang kaising media center da pangtok papaw gi mipim amada CLP gi lusing bo okram ibobin hai lakaduriba mikal asida wakal manabasing punsilaga pre-poll alliance tawraga thengnagani ngasi punsileba political party sing asina mamang nasu punsilaga sei taraga manga gi miam gi thawal tokre amo an handaki mikal asida su Congress ka Pulliba political party sing asina miyam gi thawol amuk tawna bo khona baga loina hausuk paliba BJP lenga asi maithi ba pina leble mikhal mamang da ekhoi gi ngasi apun ba political party asigi maming thonagani lakaduriba mikhal asida friend common candidate SPI gi candidate miyam na thakat piraktuna miyam gi thawol tawhonbiu Manipur gi kendra sing da candidate oirakadaba ngasi gi alliance asida yawba candidate miyam na mikhal mai pakhanbiu haki lenga asina singi ADC Mikal Karigidam Matam Sana Taudribano Haina Hangladuna India gi at state sing the Mikal Matam Sana Pangtui Adubu Manipur di dictator gi Sasantauri Masina Asum Makhatana Lairagadi India Manipur si Laibaktiva state Oregani Aduna Lakadriba Mikal Sida Ikoina Tagat Kadoriba candidate si common candidate ngakani Miam candidate sing Sibu Amuhana Tagat Piraktuna Miam gi Togol Makhatana Tawa Pangan Binava Miam da Apil Toki CPI State Secretary L. Sutin Kumar Hai, BJP Lenga Sina Leva Sida, Communal Oibagalunana, Privatization, New Liberal Economic Policy Hina Maramoraga, Sunom Libamiam the Awabaka Mayuk Halakadava, Asiguma, Satiba, BJP Lenga Sida, BJP Maitiba Piba Hivisi upon the parties in the period Amagalunana, Mikala Sida, Lady Visit Humfugi Manunda, Left Amadi. Circular na sogot pagaloina soidana BJP maithi wa firagani CPI gi mekedi su kathok pagaloina na mikal thenagani khurai da common candidate onne thadok pagaloina na kaksing da friendly contest thenagani lakadriba mikal matung dagi di BJP lenga amuk halaklaroi BJP na nifu gi mathakta koilaw loramadu hojukti makoi gi asa mangkhre sing da BJP na candidate yamna thakat pangam loidori makoina makhal makha kya gi lalong sijinarabasu handa chemical matung dagi di Congress na lusing lenga ama soidana laklagani hainasu paus na makhatana su panakli lushilak poina to papaw mana India gi hockey sanaroi Saranjit heart attack ta lekhidre Himachal Pradesh ki unada leiba masagi sei maudra suraba hockey sanaroi Saranjit matam kuina nadun leraklaba matung ngasi ayuk ma ki mayumda heart attack tawduna lekhidre pausna Saranjit matam khargi mamangda heart attack tawbadegi stroke tawduna masa paralyze oiduna lakhibani ma ki masa no pani masum masa no pi amale hori panba yabade Saranjit kumza English mo sama pan humfuga mari Tokyo Olympic ta Pakistan bu maithiba piduna gold medal fangibi India gi hockey team gi captain oikibani Masidana tana kumza English magasama panu humfugi Olympics Games the silver laukiba India gi hockey team da su saruyaki amasim English magasama panu humfuga nitu gi Asian Games da su silver medal fangbangamki hockey masana digi potharak matung ma Himachal Pradesh University gi Physical Education Department da director oirami ma English magasama panu humfugi Indian Olympic team bu semganaba honabada asobu thodang yaki laibak thibadi ma Sok panamaram moiduna final sanabangam kide Saranjit jawdabi India gi team na 1-0 the mighty banangduna silver medal fangkibani hainasu paus na makhatana fongdorakli aduga maya hosguina di paus matang sa dusinjarage amasu manawi paus in ler so shudir mayam da update pizrake ni su channel sigi mekedi thank you